India hairiba country asigi manung challiba aduki matik yamna piklaba Manipur hairiba state asigi oina haukiba chahi taret asida lambi ki oiba khudong thiba road accident na maram oiduna miyoi chanipan ga kuntra mari thawai mangkre aduga miyoi lising ahunga chamaga kunhumdoina makal makha kaya ki oiba tongan ba asok apan nangkre haibagi oiba wafam asilairi haukiba chahi 2024 asida Manipur hairiba state asigi oina road accident chaniga mauda mapal laiki masina maram oiduna miyoi Humdra mangagi thawai mangki aduga miyoi chatuktom asok apan nangki aduga 2023 gi oina lambi gi nungaitaba thawdaw road accident asi 2024 dagi hengatna chahumga yankai taret laiki hairiba thawdaw sing aduda miyoi chamaga ahumgi thawai mangki aduga chamaga humdra ni thoina asok apan nangki miyoi ayamana loinamak hena khangnarabani lambi gi oiba nungaitaba road accident gi oiba thawdaw asi toknabagi damakta maram kaya ama laikre makoising adugi manungda khwaidagi yamna maru oiba maram khara haiba taragadi matau karam tawduna ningtizana gari thawgani haibagi oiba training phangdana chanariba traffic ki oiba niyom asi khangdana magi oiba ngayang ngayaki nangna nangnabagi oiba thawnaba asinasu maram ama oiri masigi anisubada drugs yu makal makha kayagi oiba nisasing sijinnaduna lambida gari thawrukpana maram oiduna control tawba ngamdabadagi masamaki khudong thibada nattana atop icham chamna lakchariba miyoi kaya amasung madugi victim oiba ngasi adumak lepdribani masigi makha tarakpada hauzik Manipur hairiba state asigi oinasu lambigi oiba nungaitaba road accident gi oiba thawdoksing thokpa matamda matam chana first aid pibiba amasung matam chana darkar oiriba treatment adu fangnabagi damakta manak nakpa hospital da pukhatpagi oiba matam asi ka hena lawbana madunasu thawai mangnabagi amasung khudong thiba taningai gi oiba yamna chawbu maram ama oina adumak leiri Manipur Police Department ki saruk ama oiriba Traffic Control Police Wing Manipur gi maikeirigi lambida chatliba miyoising asibu yamna smooth oina safe oina charhanba amasung road accident asi yariba makai hanthanabagi damakta khongthang kaya ama lawkhalakli madugi manung channa leiriba gari thawriba amasung lambida chatliba miyoising asibu awareness piduna gyan tahanabagi oiba makal makha kaya gi oiba khongthangsing lambida gari macha thawduna chatliba miyoising asi lambigi oiba khudongthiba thokpa matamda thawai mangdanaba kharada oiriba susafanabagi damakta helmet ufannaba amasung niyom chumna chatnabagidamagta khongthang kaya ama lawkatli makoising adugi manungda chalan kaktuna fine thihanba niyom kaina traffic rule thugaiba kangbusingu phaba punbagi oiba thawoksing adumak lakli achauba gari sing thawriba kangbusingi oinasu ningtijana seatbelt faduna niyom chumna gari thawanabagidamagta yamna kanna honaba khongthang kaya ama leppa leichana adumak bufangli paikalagliba khongthang kudingma asi leiriba miyamsing asigi yaifadabagidamaktani maram aduna leiriba lamdam asigi gari thawriba miyoisingi maikeidigisu niyomsing asi ningtijana induna khara responsibility lawnaduna chatliba lambi asi kudingmakki oina safanabagidamagta khantaduna chanaba haibasi tawfam thokpa isagi ithawdangni mathangdana lambigi oiba khudongthiba thawdoksing road accidentsing asi thokpagi khwaidagi yamna chawba maram asi lambi thong fattaba lambi maida potholes komjaw sing leiba asisu hojiki matam asidi yamna chawba maram ama oina adamak thoraklibani hojiki matam asidi nongju thagi matam oibani na nong chusin kibana leiriba komsing asi isnina thanjin kibana maram oiduna gari thorokpa amasung chalakpa matamda udabana amuk hena khudong thiningai gi maram achauba ama oidibani isana fana helmet uptuna cheksina thorakpa taragasu lambi gi oina leiriba komjaw sing asida tasilurubadi khudong thiba asi adamak thokpa yaribani natragana masibu thaidoknaba hotnabada nakanda leiriba ujawda oigera electric post oigera tomjinbagi oithokpa asisu leitaba natte ngasi lamna masigi oina leiriba miyamsing asida lambi chatok chasin tawba matamda khudongthiba nangdanaba road accident thokdanabagi damakta paikalagliba khongthangsingi manungda miyamsing asibu helmet ufanba traffic ki niyomsing asi chumna chatnabagi damakta honaba asi khakta nattana miyamna chatnariba lambi asibu matik chana miyoibasingna chatpada gari thawba matamda khudong thiningai oidaba fibam amada semjinba haibasisu yamna maru oiba khongthang ama oigadauri ngasimak Manipur hairiba state asigi oina mafam ayambada lambi yoiba fibam asi aduki matik yamna sokle nong hek chubaga lambising asida ising tungsinba asina hena khudong thiningai gi oiba yamna chawba maram ama oirere ngasimak India hairiba country asi malemgi oina leiriba atopa country singa yengnaba matamda masagi citizen singdagi lawkhatpagi oiba tax ki sang asi yamna ka hena wangba fibam amada nomu gi changsilakli haiduna expert kiyamgi maikeidigi adumak thamlibani laiba amagi leiriba lenga aduna makogi oina leiriba prajasing adudagi tax kumgaliba asi
ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤ ꯋꯦꯜꯐꯤꯌꯔꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯝꯒꯠꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯇꯦꯛꯁꯀꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯣꯝꯒꯠꯄ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯈꯣꯝꯒꯠꯈ꯭ꯔꯤꯕ ꯇꯦꯛꯁꯀꯤ ꯆꯥꯡ ꯑꯗꯨꯒ ꯁꯦꯝꯂꯛꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯔꯨꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯗꯗꯤ ꯈꯣꯝꯒꯠꯈ꯭ꯔꯤꯕ ꯆꯥꯡ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯠꯇꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯔꯦ, ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯠꯁꯤꯜꯂꯔꯣꯏꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯈꯔꯗꯤ ꯌꯦꯡꯁꯤ꯫ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯀꯌꯥ ꯑꯃꯗ ꯆꯠꯂꯤꯕ ꯑꯆꯧꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯇꯣꯜ ꯇꯦꯛꯁ ꯈꯣꯝꯒꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯃꯛ ꯅꯣꯡ ꯆꯨꯒꯦꯔꯥ ꯅꯨꯡꯁꯥ ꯁꯥꯒꯦꯔꯥ ꯑꯗꯨꯃꯛ ꯇꯣꯜ ꯇꯦꯛꯁ ꯂꯧꯕ ꯎꯕꯤꯔꯝꯒꯅꯤ꯫ ꯇꯦꯛꯁꯀꯤ ꯈꯨꯠꯊꯥꯡꯗ ꯂꯧꯈꯠꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯑꯣꯏꯅ ꯀꯥꯏꯊꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯤꯖꯅ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯤꯕ ꯁꯦꯟꯐꯝꯅꯤ꯫ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯦꯇ꯭ꯔꯣꯜ ꯍꯥꯏꯔꯤꯕ ꯐ꯭ꯌꯨꯜ ꯊꯥꯎ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯜ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯛꯁꯇ ꯆꯪꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯣꯏꯅ ꯈꯣꯝꯒꯠꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯔꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯝꯒꯠꯈꯤꯕ ꯁꯦꯜꯅꯤ꯫ ꯃꯊꯪꯗ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯣꯏꯅ ꯀꯥꯏꯊꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯌꯥꯕ ꯂꯧꯈꯠꯄ ꯌꯥꯕ ꯄꯣꯏꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯝꯕꯤ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯐꯠꯇꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯂꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯄꯨꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯦꯟꯇꯦꯟ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯁꯤꯕꯨ ꯄꯨꯕ ꯉꯝꯅꯕꯒꯤ ꯆꯥꯡ ꯑꯗꯨꯗ ꯏꯟꯚꯦꯁꯠ ꯇꯧꯗꯕ, ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯗꯕ, ꯅꯤꯡꯊꯤꯖꯅ ꯁꯦꯝꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯣꯏꯕ ꯌꯥꯏ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯧ ꯇꯥꯕ ꯆꯥꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯁꯦꯟꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯀꯥꯏꯊꯗꯨꯅ ꯃꯊꯪꯒꯤ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯒꯗꯧꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯜ ꯊꯥꯗꯈ꯭ꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯊꯥꯗꯈ꯭ꯔꯤꯕ ꯆꯥꯡ ꯑꯗꯨ ꯌꯧꯅ ꯃꯗꯨꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯁꯦꯝꯂꯛꯇꯕ ꯑꯃ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯝꯕꯤ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔꯅꯤ, ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯔꯟꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯕꯤꯗ ꯁꯣꯛꯂꯛꯄ ꯌꯥꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯀꯥꯏꯔꯛꯄꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯥꯏꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇ꯭ꯔꯤꯕ ꯂꯝꯕꯤꯒꯤ ꯑꯣꯏꯕ ꯆꯥꯡ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤꯅ ꯑꯣꯏꯍꯜꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯐꯝ ꯈꯔꯗ ꯈꯛꯇꯃꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯅꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯅꯤꯌꯣꯝ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯉꯥꯛꯇꯨꯅ ꯏꯁꯥ ꯈꯛꯇꯒꯤ ꯈꯟꯗꯅ ꯈꯨꯗꯤꯡꯃꯛꯀꯤ ꯈꯟꯗꯨꯅ ꯁꯦꯞ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯁꯤꯅꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯁꯤꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯦꯞ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯅꯕ ꯍꯣꯠꯅꯁꯤ꯫